Punsi khongloi oikraba hakchang tangkhai oikraba haibasi mapal thongi mityeng khaktagi wafam nate nungpal phawna thamoi manung yauna amata oire taklibani punsigi nungsiba matamda nungsi minok nokminnabagom awa chaina khangba matamdasu thamoi yauna chaina phawjai adumakni thajagi thamoida phawribadu chingsangi masada tariba dakpham sing adu uraga thajadi thamoi sokle nipa mabu matuna masok khaningde mabu kananasu lakcha khudum chalhaningde chingsang mafamdagi dakpham sing adu lotnaba hotnaribadu thajana mapi ira chenba makhai khangning hanglei dakpham mayamse kanada kaidorubagino hayo kaigin ayuktagi thokraga nasapumba dakpham taraga halaglise sengna hai nang ngasi kadaida chaluge nupi magi wahang aduda chingsangsu lotpa yararoi khalladuna thajagi makhutu chetna paisen nupi mabu nungsina yenglaga haire aigi punsiga dakpham asiga mahutsinaba chatlubani achumba punsi lambi phangnanabagidama ahanba khongthang thanglubani ha kaino haisibo thaja pukning hena nungsire magidama magi apambabu nipa mana ngaktuna chetpagi matausi ubada thaja chingsangbu yenglaga nungsina haire nasapumba dakpham taba makai punsibu mamai chumnaba nangna hotnaribase aibu pukning nungsi halle moitay minggal du ngasina ahanbani thoini hena nungsiba khonthokta kaurakpa oibaga nupi magi nungsiba mataw aduga chingsang chaina khudima kakthokibagom mai thongdu mamon taw thajabu manakta chingsele mingau du gayeba matang ichan chanadana phagita tharopaduda thaja chingsangi mathabakta makhutuna set tharaga kapoi chaibai tawraga haire mina thawai nungai tri sida nangna mu phagita thore ngasai adugi mingau du kauramagadi anabagse loine kauramadauni isi aduga ngasaidagi aingondagi lotnaba hotnaribanine aina namdada yengdradi nai haibasu haidoklamoine nangna sumaina kapkani haibasa ai khamba adugi haidokningdabagini kananan ohayo thawana haiba jerigi pauduga mari leinabra thaja su khanglaga leirambaduda chingsang amata lotludre tapna makok nomi oi nangna kari tawrubagini makoina sumaina tawraisa tabakto engonda sinabani adubu fail oibaduda aibu makoina waraklibani makoibu sa ngakdaro soidaba ngamba kanabu lege soheningdradi seldu yamna taningadi masana tawba kaidoge mibu sisinaraga soiragana chaigi ngange phuge haibasibu yabra haibanida masina ahanba oiramgani thajadi mamangdasu sumaina tawba yaukrabra amurakti yaukri adugi matungdagidi thawai khubakta hapasu ai soidana baloina honabani kayam koirage numitto ningsinglakpade chingsang thajada waridu tamningbasu phawdi adubu nupi mana khangningba matawdu ubada haire thaina nanga morida thengnabada mathangi numiti bani unase hairaga aina lakhidabadu aduda ha aduda sumaina tawkhibra nang ati matamdudagi hauna sigi lambisida chalaba madugi mamangdagi haukreda angang oibaga hingnaba honabada awaba kaya ama thengnarakpaga aigidamaktadi afafata haibaduga chanaba phangba haibaduga yengnabada chanaba phangbaduna hena lumna lauki madugi matungdagidi ai amuk khandoktuna chatpa yakhidre khangle chingsangna masak machu mawong mataw pumnamak onba makhai hinglamlibagi maramsi makhoi kharana magi punsibu sizinariba maong asina oire haibadu ai singa saba purage higayaise chingsang su thajana wajabadu ubada karishu haide nupi mana tawba khudimak loina yakhre chingsang phamungda uplaga hiphali aduga nangalgi anaba mafam singdu thajana tapna higayai biraga anabadu seba tawbiri
ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯍꯥꯏꯕꯗꯨ ꯑꯃꯅ ꯋꯥꯔꯦ ꯑꯃꯅ ꯊꯧꯅꯥ ꯑꯣꯏꯒꯅꯤ ꯑꯃꯅ ꯇꯨꯔꯦ ꯑꯃꯅ ꯆꯩꯁꯨ ꯑꯣꯏꯒꯅꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯤꯔꯤꯕꯥꯝꯗ ꯐꯥꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯈꯨꯗꯛꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯁꯅꯥꯍꯜꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯆꯧ ꯑꯁꯥꯡ ꯈꯨꯗꯤꯡꯃꯛꯇ ꯀꯦꯁ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯅ ꯊꯝꯅꯕ ꯀꯟꯅ ꯇꯛꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯦꯁ ꯑꯗꯨ SP ꯄꯣꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯨꯗ ꯀꯦꯁ ꯑꯗꯨ ꯁ꯭ꯇꯦ ꯇꯧꯅꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕꯗꯨꯗ ꯁꯅꯥꯍꯜꯒꯤ ꯍꯧꯅꯕꯤ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯕꯂꯤꯒꯤ ꯍꯃꯤꯡ ꯑꯣꯏꯍꯟꯕ ꯇꯥꯔꯦ ꯑꯗꯨꯅ ꯔꯣꯃꯦꯟꯒ ꯆꯤꯡꯁꯥꯡꯒꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯜꯂꯕ ꯃꯇꯨꯡ ꯁꯇ꯭ꯔꯪꯒꯤ ꯃꯔꯨ ꯊꯥꯗꯣꯛꯄꯒꯨꯝ ꯔꯣꯃꯦꯟꯗ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯏꯟꯁꯤꯟꯈ꯭ꯔꯦ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯔꯣꯃꯦꯟ ꯁꯅꯥꯍꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯁꯔ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯊꯕꯛꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯒꯗꯤ ꯅꯁꯥꯅ ꯗꯥꯏꯇ ꯄꯨꯒꯗꯧꯕꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯏꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯋꯥꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯇꯅꯕ ꯖꯦꯜꯗ ꯃꯇꯝ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯨꯕꯅ ꯐꯒꯅꯤ ꯑꯩꯅ CMꯒꯤ ꯐꯝꯁꯦ ꯍꯦꯛ ꯄꯥꯏꯕꯒ ꯀꯦꯁꯁꯤ ꯀꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯅꯠꯇꯦ ꯁꯔ ꯑꯩ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ ꯁꯔ ꯔꯣꯃꯦꯟꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯁꯅꯥꯍꯜ ꯑꯁꯥꯎꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯜꯂꯤꯕ ꯃꯈꯣꯡꯗꯨꯗ ꯐꯠ ꯀꯥꯎꯊꯣꯔꯛꯄꯗ ꯔꯣꯃꯦꯟꯗꯣ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ ꯑꯗꯨꯒ ꯔꯣꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯥꯊꯤꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯔꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯊꯤꯕꯣꯡꯗꯣ ꯑꯩꯅ ꯊꯥꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯑꯦꯗꯃꯤꯠ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯇꯨꯡ ꯅꯆꯥ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯁꯔ ꯃꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯁꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯕ ꯇꯥꯕ ꯑꯗꯨꯒ ꯆꯦꯟꯈꯤꯕꯁꯨ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯂꯥꯝ ꯊꯣꯃꯥꯁꯀꯤ ꯂꯥꯏꯕꯛꯇꯨ ꯇꯥꯒꯅꯤ ꯈꯪꯉꯨ ꯔꯣꯃꯦꯟ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯄꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯐ ꯐꯠꯇ ꯊꯤꯗ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ puthokhlaga hotnarambadu mapunsi manglaga khakta tokadawre Sanahal masak muna khangba mini aduna jelabasu hingadawba natre haibaga tawbaga mathangi numitta drug case aduki maramda chenaba misak thigalakpada Roman bu phagre adubu luribadi Roman si Sanahalgi PA assistant ni haiba miyamna khangnaba oibagi pumnamakti Sanahalgi maikaida onsinkre adubu Sanahal mina khongthang ama thangbada mahakna ani thangba misakni aduna Roman phakibagi pawdu hek thoklakpaga aphaba thamoi sengba saraga press conference tawraga Roman bu aphaba miyoi natte haina machinna thokna cheiba hawi mahakna tawramliba thabakase thamoi sokna condemn tawi haina phawba hairakpaduda apangba praja miyamdi Sanahal bu matik chaba luchingbani haina swarga yawna thangatkirami adubu Roman di thamoi sokle adubu upai leite case asida minister Sanahal ga mari amata leinade minister gi marumda mahakna aronba kabar tawbada khudong chaba lawnaba hotnabani haina police ki interrogation da thamlakre aduga lona yadaba thabakadu tawrubagi lona pibi badandi masana yajare haibagi ayabasu phongdoki Sanahal su thodok adugi matungdadi mahaki thabak thoram khodingmakta thoini hena cheksinba hawi Roman gi mahutsu magi khongmi lanmi leiriba mayam adugi maraktagi khara khangatlaga thamgre pauda tabada madabidi pungangai numit aduda Sanahal gi office manungda Roman sana khiba wari adugi matung innadi Sanahal mara leite mahak khangde haiba yaroi adubu Roman pumna makupsilaga marala se yajari basi karigino haina mahaksu wakhal tawi khallu raga Sanahal gi matausi hena hena kijabasu phauраklami manaktagi lapnasu nainingba phaure adubu madabi pumnamak ase thidanadi toklaroi thawai tharabasu pumnamak ase khangdoktanadi toklaroi haina
ꯊꯃꯣꯏꯅꯨꯡꯗ ꯋꯥꯁꯛꯂꯤ꯫ ꯃꯆꯥꯕꯨ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯁꯅꯥꯍꯜꯒꯤ ꯃꯐꯝꯗꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯊꯤꯕ ꯍꯧꯏ꯫ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯍꯧꯔꯛꯄꯗ ꯆꯤꯡꯁꯥꯡꯕꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯊꯕꯛꯇ ꯊꯥꯖꯤꯟꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯥꯖꯗꯤ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯔꯣꯃꯦꯟꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯌꯥꯎꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯁꯥꯡꯅ ꯇꯝꯕꯗ ꯁꯅꯥꯍꯜ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡꯒꯤꯗꯃꯛ ꯈꯟꯕꯗ ꯊꯥꯖ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯈꯥꯝꯕ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯆꯤꯡꯁꯥꯡꯁꯨ ꯁꯅꯥꯍꯜꯒ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯊꯥꯖꯗ ꯂꯣꯠꯇꯅ ꯇꯝꯂꯤ꯫ ꯊꯥꯖꯗꯤ ꯁꯅꯥꯍꯜ ꯍꯦꯛ ꯄꯜꯂꯛꯄꯒ ꯃꯤꯍꯨꯜꯗꯨ ꯁꯨꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛ ꯊꯥꯖ ꯀꯩꯁꯨꯛ ꯅꯠꯇꯕꯗ ꯁꯥꯎꯕ, ꯀꯩꯁꯨꯛ ꯅꯠꯇꯕꯗ ꯀꯞꯄꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯆꯤꯡꯁꯥꯡꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯕꯨ ꯊꯦꯝꯂꯤ꯫ ꯀꯩꯁꯨꯛ ꯇꯧꯔꯣꯏ, ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕꯅꯤ ꯊꯥꯖ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯆꯠꯂꯨꯗ꯭ꯔꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯅꯤꯃꯤ꯫ ꯑꯗꯨꯅ ꯆꯠꯊꯣꯛꯂꯨꯔꯒ ꯀꯩ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯎꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ? ꯅꯪ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯃꯇꯝꯅꯤ ꯈꯪꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯒꯤ ꯇꯞꯅ ꯇꯞꯅ ꯇꯧꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯈꯥꯡꯉꯨ꯫ ꯑꯩ ꯈꯛꯇ ꯅꯠꯇꯤꯌꯦ ꯈꯥꯡꯗꯣꯏꯁꯦ꯫ ꯏꯊꯟꯇ ꯑꯣꯏꯔꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯣꯏꯇꯌꯥ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ? ꯅꯪ ꯍꯧꯖꯤꯛ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠꯀꯥꯡ ꯐꯥꯎꯕ ꯍꯥꯠꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯤꯌꯦ꯫ ꯀꯩꯁꯨꯛ ꯇꯧꯔꯣꯏ꯫ ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯍꯥꯏꯔꯝꯕꯗꯨ ꯊꯥꯖ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯏ꯫ ꯀꯃꯥꯏꯅ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯁꯣꯝꯗ ꯁꯣꯏꯈꯤꯒꯗ꯭ꯔꯅ ꯄꯥꯈꯠꯄꯗ ꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯌꯥꯕ꯭ꯔꯣ? ꯊꯥꯖꯒꯤ ꯃꯇꯧꯗꯨ ꯆꯤꯡꯁꯥꯡꯗꯤ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯧꯁꯤꯟꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯂꯛꯏ꯫ ꯀꯩꯒꯤ ꯈꯣꯡ ꯊꯥꯡꯕ ꯀꯤꯖꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯈꯪꯗꯕ ꯀꯩ ꯁꯣꯏꯕ ꯌꯥꯕ ꯂꯩꯒꯦ? ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯃꯥꯕꯨ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯥꯏꯗꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯣꯛꯒ ꯃꯤꯡꯒꯥꯎ ꯉꯥꯎꯔꯦ ꯊꯥꯖ꯫ ꯑꯁ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯕ꯭ꯔꯣ? ꯇꯥꯗꯦ꯫ ꯂꯣꯏꯔꯦꯍꯦ! ꯅꯪꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯠꯇ ꯈꯪꯗꯕꯗꯧꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗ꯭ꯔꯦ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣꯗ ꯀꯣꯛ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯦ, ꯑꯩꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯖ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯅꯪ ꯍꯟꯗꯛ ꯃꯔꯛ ꯋꯥ ꯑꯃ ꯏꯉꯥꯡ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯣꯛ ꯍꯥꯏꯌꯨꯕ꯫ ꯊꯥꯖꯗꯤ ꯑꯃꯨꯛ ꯃꯄꯤ ꯁꯤꯟꯊꯕ ꯍꯧꯔꯦ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯇꯞꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯕꯨ ꯇꯞꯅ ꯊꯦꯝꯂꯒ ꯃꯈꯥ ꯇꯥꯏ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯩꯅ ꯅꯪꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯥ ꯊꯥꯖ? ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯣꯔꯦꯗ ꯄꯨꯕꯤꯗꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯁꯥꯎꯔꯤꯔꯥ? ꯁꯣꯏꯅ ꯆꯠꯁꯦ꯫ ꯅꯣꯡ ꯈꯔ ꯆꯨꯕꯁꯤꯗ ꯆꯤꯡ ꯂꯝꯕꯤ ꯆꯠꯄꯗꯣ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤꯔꯣ? ꯀꯣꯏꯕ ꯆꯠꯁꯤꯔꯥ? ꯀꯥꯏꯗ ꯆꯠꯅꯤꯡꯉꯤ? ꯀꯣꯏꯕ ꯁꯣꯝꯗ ꯆꯠꯅꯤꯡꯗꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯁꯥꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯣꯛ ꯆꯤꯛꯄ꯭ꯔꯣ? ꯆꯤꯛꯇꯦ꯫ ꯀꯣꯛ ꯉꯥꯎꯕ꯭ꯔꯣ? ꯈꯔ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯧꯖꯤꯛ ꯉꯥꯎꯔꯤꯕꯣ? ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯁꯤꯔꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ꯫ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯉꯁꯥꯏ ꯏꯆꯦ ꯂꯥꯛꯑꯒ ꯏꯆꯦꯒ ꯑꯣꯏꯅ ꯆꯠꯂꯨꯔꯤ꯫ ꯀꯔꯝ ꯀꯥꯟꯗ? ꯃꯩꯇꯩ ꯑꯩꯅ ꯊꯋꯥꯟꯒꯤ ꯍꯣꯇꯦꯜ ꯌꯦꯡꯕ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ? ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯐꯤꯡꯒꯠꯂꯛꯄꯗꯨꯗ ꯊꯥꯖ ꯇꯞꯊꯔꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯊꯕꯛꯇꯨ ꯆꯠꯇꯕꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯌꯥꯎꯒꯗꯧꯅꯤ ꯃꯣꯏꯇꯩ ꯍꯥꯏꯒ ꯆꯠꯃꯤꯟꯅꯔꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯦꯒ ꯑꯣꯏꯅ ꯆꯠꯂꯨꯕꯅꯤ ꯅꯥꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯗꯣꯛꯇꯔꯅꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯄ ꯀꯩꯀꯩ ꯑꯔꯨꯕ ꯑꯣꯏꯔꯝꯒꯦꯕ ꯑꯔꯨꯕꯗꯤ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯁꯥ ꯐꯅꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯤ ꯃꯌꯥꯝ ꯑꯃ ꯏꯔꯦ ꯀꯩꯕ ꯊꯥꯖꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯆꯤꯡꯁꯥꯡ ꯃꯥꯅ ꯇꯥꯕ ꯂꯥꯟꯕꯒꯤꯔ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯅ ꯑꯉꯥꯡ ꯃꯁꯥ ꯐꯅꯕ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯏꯔꯛꯏ ꯍꯥꯏꯕ ꯑꯉꯥꯡ ꯃꯁꯥ ꯐꯅꯕꯕ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅꯤꯒꯤ ꯆꯤꯡꯁꯥꯡ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯈ꯭ꯔꯦ ꯍꯔꯥꯎꯕꯒ ꯑꯉꯛꯄꯒ ꯄꯥꯈꯠꯄꯒ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯕꯗ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯊꯥꯖꯕꯨ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯤꯄꯥꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯆꯤꯡꯁꯥꯡ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯊꯥꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯏꯉꯛ ꯉꯛꯅ ꯆꯤꯡꯁꯥꯡꯕꯨ ꯀꯣꯟꯁꯤꯜꯂꯛꯏ ꯆꯤꯡꯁꯥꯡ ꯉꯁꯤꯗꯤ ꯅꯤꯄꯥꯅꯤ ꯍꯥꯏꯗꯦ ꯃꯄꯤ ꯁꯤꯟꯊꯔꯦ ꯑꯗꯨꯕꯨ ꯅꯤꯄꯥꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯨ ꯏꯇꯥꯎ ꯍꯦꯛ ꯇꯥꯎꯏ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯣꯏꯇꯩ ꯍꯥꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯆꯦꯛꯁꯤꯟꯅ ꯊꯥꯡꯍꯟꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯠꯇꯗ ꯆꯪꯁꯤꯜꯂꯔꯣꯏꯒꯦ ꯂꯥꯛꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯁꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯅꯃꯥꯅ ꯆꯥꯎꯕ ꯁꯣꯏꯗꯅꯕ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯑꯣꯏꯔꯗꯧꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯗꯣꯛꯇꯔ ꯆꯠꯄꯗꯣ ꯏꯇꯩꯃ ꯀꯧꯔꯨꯔꯅꯨ ꯑꯩꯒ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯁꯤ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗꯤ ꯁꯨꯅꯕ ꯂꯩꯔꯕ ꯍꯣꯏ ꯑꯗꯨ ꯑꯃꯗꯤ ꯐꯪꯗꯗꯅ ꯂꯩꯔꯛꯇꯦ ꯀꯔꯝꯕꯅꯣ ꯊꯥꯖ ꯍꯤꯗꯥꯛ ꯒꯨꯂꯤ ꯎꯔꯛꯂꯤꯕ ꯆꯦꯗꯨ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯌꯦꯡꯍꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛꯁꯦ ꯊꯤꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩ ꯂꯩꯔꯧꯒꯦ ꯀꯩꯁꯨꯝꯇ ꯆꯥꯅꯤꯡꯗꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯈꯜꯂꯒ ꯐꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯊꯕꯛ ꯑꯇꯩ ꯆꯠꯂꯨꯈꯤꯗꯣꯏꯔꯥ ꯅꯪꯅ ꯆꯠꯂꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯆꯠꯇꯕꯒꯤ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯔꯛꯀꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯊꯥꯖ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯈꯟꯊꯩ ꯑꯗꯨꯒ ꯅꯪꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯈꯜꯂꯒꯗꯤ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯕꯨ ꯁꯣꯏꯗ ꯉꯝꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯂꯒꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯝꯃꯒꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ ꯆꯤꯡꯁꯥꯡ ꯊꯥꯖꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯂꯥꯏꯕꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯊꯦꯡꯂꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯆꯦꯗꯨ ꯄꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯗꯣ ꯆꯤꯡꯁꯥꯡ ꯑꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯃꯥꯏꯊꯣꯡꯗꯁꯨ ꯂꯣꯠꯁꯤꯟꯕ ꯍꯩꯇ꯭ꯔꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯊꯥꯖꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤꯗꯤ ꯅꯤꯄꯥ ꯑꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯐꯪꯕ ꯉꯝꯍꯜꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯁꯥꯡ ꯅꯝꯕꯔꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯐꯣꯟ ꯄꯥꯏꯕꯤꯔꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕ ꯕꯤꯅꯥꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯤꯡꯁꯥꯡ ꯅꯠꯇ꯭ꯔꯥ ꯕꯤꯅꯥꯅ ꯂꯩꯔꯝꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯁꯥꯡ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯍꯣꯏ ꯃꯥꯅꯤ ꯄꯦꯁꯦꯟꯒꯤ ꯍꯛꯆꯥꯡ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯣꯀꯦ ꯄꯥꯎ ꯑꯃ ꯇꯝꯖꯔꯛꯀꯦ ꯇꯧꯕꯅꯤ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯄꯦꯁꯦꯟ ꯕꯤꯅꯥꯒꯤ ꯃꯔꯝꯗ ꯃꯤ ꯑꯃꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯀꯅꯥ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕ ꯂꯩꯕꯒꯤ ꯄꯦꯁꯦꯟ ꯕꯤꯅꯥꯒꯤ ꯀꯣꯟꯇꯦꯛ ꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ
ꯑꯗꯨꯗ ꯁꯣꯝꯒꯤ ꯅꯝꯕꯔꯁꯦ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯌꯥꯕ ꯑꯃ ꯍꯥꯟꯅ ꯂꯧꯖꯔꯛꯄꯅꯤ. ꯑꯣꯀꯦ, ꯄꯤꯈꯤꯕ ꯀꯥꯏꯗꯦ. ꯐꯣꯟꯗꯨꯗꯤ ꯊꯝꯈ꯭ꯔꯦ. ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯕꯤꯅꯥꯕꯨ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯅ ꯋꯥꯈꯜ ꯇꯧꯍꯧꯏ.